Political demand fangdringai IDP sing mayumda hanjunaba laukalakpa khongthang nauna irang thoknaba sinbani Kukigi group. New Delhi da BJP ki National General Secretary Bill Santos amadi Northeast Coordinator Sambit Patrana mayai tangbal lauduna mitay amadi Kukigi Kangluf ki lairiba party asigi MLA sing ahan boy na amatoy na famin aduna pangthokiba mifam adubu yaningdaba fongdokpaga loinana Kukigi Kangluf miyam na taliba political demand asi fangdringai lengang na IDP sing bu masagi mayumda hanjunana balakholakkiba khongthang asi Amu hana midai amadi Kukigi miyamgi marakta nauna irang thoknana basinba thawong amani haina khulai paiba village volunteer Stern John BB Jenna akanba wafam fongdorakli 2023 gi Mei ahumdagi hawrakiba Manipur gi crisis asida Kukigi Kangluf ta yumfam oiduna nauna semkiba village volunteer Stern John BB Jenna thadorok pacherol amada chaliba chahi asigi Haukiba February 18 dagi ngasi fawba lamdam asida thamliba percent rule asi lauthokuna popular government ama semnanaba BJP gi MLA singna tharang tawrakliba asida Kanglup asigi lairiba BJP gi MLA sing saruk yaba yaroi Mitay amadi Kukigi miyamgi marakta physical amadi geographical ngasi fawba khaidongna duna lairiba asi Kukigi MLA singna karoidabani haina su fongdoragli 2023 gi Mei ahumdagi hauduna Kukigi miyamna taliba separate administration gi demand India lengang thuba matamda recognize tawduna legislature yawa union territory ama pigadabani haina su center da taksilagli border fencing kakthalambagi thaudok yengsenaba MSA gi border management secretary Morede Hatkhre India lenga ki ministry of home affairs MSA gi border management secretary Dr. Rajendra Kumar IAS na kuki khulai paiba singna border fencing kaktatkibagi thaudok yengsenaba ngarang Manipur lakraba matung asi Morede Hatkhre hari Indo Myanmar border gi mafam anida kuki khulai paiba singna tongan ba mafam da border fencing kaktatkibagi thaudok adu hakthengna yengsinaba lakhibani Rajendra Kumar ngarang Imphal da Yoraklaba matung asi Moregi dama Imphal thadokre maki khongchat asida ahan boina matam kharagi mamangda Teknopal district ki More police station na konba border pillar number 77 manakta laiba Sam Rifles ke manakta yungba border pillar gi yot makhong kakthakhiba amadi district asegi tongan ba mafamda chathariba border fencing gi thabak singing singani hari makhata na Indo Myanmar border pillar 67 amadi 68 ka lona Bachandal district ki manung chanba Molcham police station na konba Changpoi village ki area da makhong yungba lower fencing gi saruk tagi meter chamagi yangkhai dagi chanirong gi saruk kaktat lamba adusu yengchingani hari panba yabadi tha sigi ahingnong yaida kuki khulai pai basingna pillar number 67 amadi 68 ki lona ba mafam ama oiriba Changpoi village ki area da fencing kaktathlambagi thaudo asigi matangda Molcham police station na su case ama lakhotpa laikhrabani loinana thaudo asigi matangda tongan ba media singda yaunarapagi matung inna mafam aduda hana ngak selamba Taragataret suba Sam Rifles ki mathakta BSF ahenba personal sing deploy tawkhre hari aduma pu hojik fawgi oina kakthlamliba fencing adu amuhana yungkhatpa laitri hari Human Resource Development amateng pinana ba Japan ki kangbu ama Manipur da thunglare Human Resource Development amasung atay maru oiba sector sing da mateng pinana ba thabak lokhana ba Japan gi khawkwat ki miut kangbu ama Manipur da thunglare official oiba khongchata lakhiba Japan gi khakwa Prefectural Assembly gi mihut kangbu aduna Manipur gi Chief Secretary ga unaduna warishana kre mi famadu da Manipur government gi skill level empowerment and entrepreneurship ki secretary su sarugya ki khongchat adu gi manung chana all secretariat ngasi additional chief secretary trade commerce and industries na chair lauduna Manipur government ki makok thongba official sing sarugya duna Japan gi mihut sing aduga mifam pangthokre mifam adu da Manipur amasung Japan gi khakwa ani gi Marakta tongan ba hiram singda mateng pinanabagi matangda kupna wari sanaki Japan gi mihut sing adugi maikaidagi hojik Japan gi kakwada mapalaiba ki human resource ki mathau yamna tabaga loinina hiram asida Manipur ga cooperation pinaba si yamna maru aiba ama oiri maru oina agriculture forestry construction manufacturing wholesale amasung retail trade accommodation and food service social welfare nursing care haribala masida cooperation pinabagi apamba sing thamki Japan gi mihut sing khongchat asina Manipur amasung kawani gi marakta employment skill development amasung institutional partnership pinabagi khudong chaba leirugani nakalani gi marakta yanabaga loinana ikuidena chap chaba thawrang ama lokhanaba su mihut sing aduga Manipur lenga ani gi marakta yanaki hai Arif Osman Hadi Hatkhre matungda Bangladesh ta ngak sen gi thabak sing kangkhatkre Hindu gi mioi hatpada chenaba mioi taret fakre hokhiba chahida Mahirui sing gi ihau bulu chingkhiba Arif Osman Hadi Hatkhre matungda Bangladesh ngak sen gi akan section tharang lokhatkre mathang chei February taragani thoida pangthokadoriba laiba adugi mikhalda miref oina ba tharang toriba Mahirui luchingba segi aroiba mathau mangam pangthokringai gi mangonina mahak pusaugatpa mioi kayana irang sagatuna pamdaba thodok sing thon ki bagal loinana media housing dasu attack chathaduna tongan ba media housing gi polam kaya amanga ta thon ki badagi laiba segi security na akan section tharang lokhalakibani
ngarang numidang Sarip Osman Hadi misig amari leina masing ngalba miyam na hore khiba ihauda leiba aduda leiba tongan ba media housing da landa khiba loina media housing ki computer chama yangkhai amasung atopa electronic ki polam kaya suhuran khre hari ngarang ahing irang sagat pa mioi singna leiba aduda nungti ki phongba pauche Daily Star gi Kazi Nazrul Islam Avenue office namduna changsilaktuna office adugi furniture yauna thong thonau kaya thugai khiba loina computer camera amasung hard drive na chingba polam kaya manga ta thon bagal loina leiba ki damak thawai ka thokraba Abu Said amasung Mir Mahfuz Jur Rehman Mugdogi poster sing segai raba matungda tongan ba floor kaya sumai thadoki irang sagat pasing na numidangi pung 12:30 mangarom satpa matamda Kharwan Bazar headquarters ta leiba prothom aloge office su chauna manta thon ki hari amaram da irang sagat pasing na Dipudas ko ba mioi ama furaba matungda uda punsinduna mai thaduna hatkibada chena ba mioi taret Bangladesh police na fare haina Muhammad Yunus lengak na phongdora kre Hindu gi mioi hatkiba bu tongan ba Raj Group singna akan mamongda yaning da baso phongdora kre Russia na Odessa gi hithang phamda landa duna mioi nipan Hatkhre kungataren na Sokle Ukraine ki khathang bada leiba Odessa city da Russia na missile kapsen duna landa ki bada mioi nipan sikre amasung kungataren na so panang kre haina Ukraine gi emergency service na phongdoragli Ukraine na Russia gi submarine amada underwater drone sizina duna landa chathakhraba matungda khoisauna raba Russia gi lanmina Ukraine gi Odessa da leiba hithang pham amada missile sizina duna ngarang atheng bada landa rakhibani ngarang gi landa adu da soklaba singba samada haptuna makha ta bala yingi damak hospital amda pukhatki Russia gi kidingai oiraba landa adu da parking da thamba car amadi gari ke yasu chaun ama da thokhi hari Odessa region gi makok oiriba ole ki parnangarang atheng bada Russia na ballistic missile sing kapsil laktuna Odessa da leiba hithang pham amada landa rakhibana mafam adu da chauna ama ta thohan ki Russia na Odessa da leiba hithang pham da landa duna misi mina kaya thohan khrabasu Ukraine na makhoi gi drone sing sizina duna Caspian Sea da leiba Russia gi thau thampam lukhol da landa ki hari Ukraine ngarang Caspian Sea da patrolling chaliba Russia gi military patrol ship Okhonik haina khangnaba military ship adu da landa ki bani hari Ukraine na drone season aduna landa ki waduna kayam yamna amanga ta thokhrabagi haibadu chap chaba waroldi phongdorok electric Ukraine ngarang Caspian Sea da Russia gi infrastructure sing da chathakiba drone gi landa adu khwaidagi inau noba amasung mai pakpa landa ama oiki haina Ukraine military gi maikei digi phongdoraki Ukraine gi drone gi landa na Russia na kumja 2014 da kanglon gi wangda loishin khraba Crimea gi Krasnoyarsk ke da leiba radar system amasu chauna amata thon ki hari Russia na Ukraine gi mathakta landa ba hek horakpadagi Russia na Ukraine gi maroi ba hi thangpham sing yauna tongan ba energy infrastructure singi mathakta landa chathaduna ningtham thagi matamda hena khudongthiba mayokna ba hodnaragli Ukraine na su Russia gi semilon sagatpada achoba thodang lawriba all infrastructure sing da landa chathaduna Russia gi selthungi phibam da chauna phibam soana ba hona dun lakli hauki wa chahidagi hojik fawda Ukraine na Russia gi tongan ba oil refinery sing da landa chathaduna lakli Ukraine na sea drone sejina duna Black Sea amasung Mediterranean Sea da leiba Russia gi tanker sing da landa chathaki Iran na Israel da aronathu pau piba mioi ama sibagi chairak pi kre Israel gi Mossad Intelligence Agency da aronathu ki pau pi haibagi maral da agil Kasavax kauba mioi ama Iran lenga na sibagi chairak pi kre chahi asida Israel amasung United States na mapang oiduna Iran ga sokna kiba numitara gani thoini gi lana du da agil na Iran gi aronathu sing Israel da khangali haibagi maral da sibagi chairak pi khibani Iran gi Judiciary Official News Agency ama oiriba Mijana thamlakpa warol amada agil Kasavax ngasi ayuk Supreme Court na maki mathakta aronathu ki pau sing yeknabada khangali haibagi maral da sibagi chairak pi khibani chahi kunkatare suraba architecture Mei Houre ama oiriba agil Kasavax Iran gi Urmia city dagi security na phakibani mahang army headquarter building singi photograph lowringai da Iran military na patrolling lakpadagi thengna duna phakibani chahi sigi junda Israel amasung Iran gi marakta umkhana bathokiba matamdu dagi hongna Iran lenga na mioi kaya sibagi chairak pi duna laki chahi sigi September khakta da laiba adugi aronathu wato pagingna basing da khangali haibagi maral da mioi tara sibagi chairak pi khibasu laikhrabani chahi sigi September da Iran na sibagi chairak pi khibadu Iran gi aronathu ching Israel da khangan bada chauna chenaba amasung maroi ba thodang loba mioi singni haibagi maral seiki sibagi chairak pi khraba agil na Iran pak sanamang takhanaba Israel gi Mossad ki damak mission chani gi mathakta pangthoki haina maral seiki PM Modi na lupa crore 4,000 changba Guwahati airport kya nauba terminal sangakre Prime Minister Narendra Modi na thangju numita mafam asida Lokpriya Gopinath Bodoloi International Airport LGBIA gi anauba terminal ama sakre integrated terminal anida chahida passenger million 13.1 gi thabak tawgadaba design ni lupa crore 4,000 changna saba terminal adu koina chatuna Prime Minister na yengki
Airport asi media airport dugi mapanda food Marifu wangba ahanba Assam Chief Minister Gopinath Bordalogi mitam amasu maikum hangdoki airport asina awang nungpok India gi damak maruiba aviation hub amasung kha nungpok Asia da gateway ama oinaba pandam thamli hairi. Anaubo terminal asi lam square meter 1,40,000 pak chawi amasung masigi design asi Assam gi ina khunba biodiversity amasung cultural heritage tagi ithil lobuni haina official singna haiki. Telangana da aumpot ki matang da mapuroiban nupi phuraga Hatkhre. Telangana gi Dekraba district da khanakhiba amagi matung masagi chahi kungani thoi surabi nupi amabu mahaki mapuroibana phubada sikre thawdo adu camera da record chahoki amasung CCTV footage adu online da tholakhiba matung thawdo adu khangnarakhi. Anusa kaubi nupi adu mahaka nungsinaba Permes Kumar kungani pan ka tha nipan gi mamangda luhongki police ki matung ina dawri gi matangda matai manau adu toina khanai thawdo sigi numit nini gi mamangda marai ama yetna khibagi matung anusa na magi mama mapa gi yumda chatki adubu makha tana khatnararoi haina imung aduda thajaba piraba tungda Permes Kumar na mahakpu amu hana puraki adubu madugi matung thunamak ani adugi marakta amu khannarakhi khanaba adugi CCTV footage aduda matai manau aduna khun ama fauduna gari tongnaga lakpa ukhi yum adugi mapanda bike adu hek khambaga anusana kumthaki amasung maki yumlomda chumdreng chatpa hauki mahak makhong sekli tawba uki madudagi tunglomdagi mahaki jacket adu Kumar na chingki aduga mabu inki amasung khamliba bike adu tamna illaga puki thangnaba yum adudagi nupi ama thoklaklaga so ama Kumar da pi madugi matung Kumar anusagi ahanbada mangaksam pairaga inki madugi matung makhudang pairaga chingki amasung thong adu so hangdoknaba mangonda taksinki maduda yumgi so oigadaba adu anusana langthoki madudagi Permes Kumar na mahakpu amu hanna phuba hauki Kumar na anusada anirak hanna khupakna thaki mathabakta kauki amasung madudagi utup ama pairaga nupigi makokta taruklak hanna thongki yumlonaba amana Kumar bu chingthoknaba amasung mahaki nupi adu phubadagi khamnaba honaki adu pumnamak aremba takre anusa hospital amada pukhatki adu doctor singna sire haina lautholakre anusagi mabung naw wakat ama thangatkre amasung nupa adu amasung mahaki mamagi mathakta akanba thabak demand tawkre.